Adom gari macha darkar oibibra? Supnagi minute kuntragi manungda document ichang changdana Vespa amadi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare. Akupa marul kidamak contact tawbirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangai Pro Kudong Chaba si Mangan Bigano ngasi mag-contact tawbirau terms and conditions apply. Good afternoon, ELITETV ki test of cartoon ki maha meng tha video sing ahma tara mosri maru nang si infala phangba pau si sing cartoon da cartoon ni sina kari hainu ni ba kari phonong ni ba kari wakal khadang ni ba du mayam da sandokna thamjaba adumba program ni test of cartoon ai han badal khachage khoi sanga express ki onthok pani da hare basida onthok pani da hare ba cartoon si yeng view akhoi gi TV reporter amana pressman amana ima mera pai bi amada interview tawbani hangbani moren sanghile ba khongjang ban blockade ki matang sida da ima pai bisna hairi lo sibu kuki gi ama maitei gi ama tuan sembra makoina eki 47 parga release padi yabra Assam Rifles na khoida but na kauba but na subadi yabra khun ngakchari baisa singna khoi bu kan bidrabadi akhoi bu kanana kan bigani akhoi tum na halaga makoina palaurage sira hazile be shu sini akhoi ni minni kul ngakpa manga Faki bagi mereka tuan ba lup teruk nak kau gimana aduh lup nak kau gimana benda tu Manipur miam na adum tuan jaga sing dah yang adum sogat ki aduh matung tarak pada ni madu ki sethari ni mereka tu dah akoi reporters na hang mana tu na hang mud imad na hirak pada tu na lo se tuan sembra kuki gimana mai tegi imad na akoi mungkin release kanda AK-47 sin na ba Assam Rifles na akoi but na suba but na kau ba semua miam si kari gino Lenga khoi gi khun ngai mayam sing na ngasi mai be mayam sing ngak tagadi changchel laktana ton ba apa de gi changai ba kuki narco terrorist sing asina khoi hat khagadi moi mathanda hengora gera ka haiba praja sing na phau ba ji any jaga da chap madam da miyam na phau ba praja na phau ba adu wakhal lu duni agi bvs agi cartoonist na putho kan da sida ulai ba sina yam phaja ba ji maki thoi ba issue si Manipur miyam da hena gyan ta na ba hai ta re bab ta na ba adum ba yamna phajaba cartoon amani haidana aigi yanga thamjage mayamna sune khange ima sena phungtoi buju kari wakhalono haibadu mathangda lari sina khoi sanale baki loiredana haibaduni loiredana haiba cartoon si yengbiu alani wari sanabani mataw ngaktani ala marupni ada itawbi kadom na chatpuri rubano chatpuri rubino hana hangba adamel khome nanaw na pina bando bachat khre sak thungu hairami Engsang lay ruki gena aduna hajik si pining ba moti akoi ne any Manipur gi issue sing sida khoi mera pai bi maibel sing sina uni pi sing sina baru ina khoi mangjil tharga adum thabak to bani adoni adang sagi mai bi sing myam thokre ona ma banjaw ba chatni haire aduna I sai sing no shanna ba injang lay ru bani haidana aduna yana sabajaba ni pi sing ba wang ba thak ta thamba hajik su ngarang su khoi lok sabha da pass tokre women's bill se 33% puthona ba kasi rajya sabha da puthokani Maduda bill sinamu ek all kanda koi lo ne chatnarani adu matam ni changni haibu hum chule du theng na ton ba ko issue sing maroina koi hariba representative on elected representative on yaw ngam da ba du pass na khuling boin oi ba aduga any imung ama chanari mo hona ba du pa ni mak thong man na chamina ba du mathau ta bu leibani adu sai sida ang ni pising na koi banjaw ba chakre adu sai sing thong adu ni haiba suna kanda koi House the Putaiba, Lok Sabha, the Putaiba Casino Rice, Waputoni, 33% reservation, Siaduna, Manipur Laka, that's it, Hompuni. Hompu is the at least 20D. The Pino Oidori,
ꯉꯁꯥꯏꯁꯨ ꯑꯩꯈꯣꯏ ꯑꯩꯉꯣꯟꯗ ꯅꯩꯅꯕꯗ ꯌꯥꯎꯈꯤꯕꯗꯨꯅꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯍꯣꯡꯕ ꯑꯃꯗꯤ ꯄꯨꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯐꯤꯕꯝꯗꯨ ꯂꯩꯕꯅꯤ ꯑꯗꯨꯅ ꯅꯨꯄꯤꯁꯤꯡꯒꯤ ꯔꯣꯜ ꯑꯦꯟड ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯀꯌꯥꯝ ꯐꯖꯅ ꯇꯧꯏ ꯍꯥꯏꯕꯗꯨ ꯎꯠꯅꯤꯡꯕ ꯍꯥꯏꯕ ꯇꯥꯏ ꯃꯗꯨ ꯎꯠꯄ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯊꯝꯖꯒꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯦꯅꯤ ꯏꯁꯨꯗ ꯅꯨꯄꯤꯁꯤꯡꯅ ꯑꯗꯨꯝ ꯃꯥꯡꯖꯤꯜ ꯊꯥꯔꯒ ꯌꯥꯎꯕꯅꯤ ꯃꯊꯪ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯣꯍꯦ ꯍꯥꯏꯕꯗꯨꯅꯤ ꯕꯥꯂꯣꯍꯦ ꯍꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔ ꯅꯠꯇ꯭ꯔꯒ ꯑꯦꯝ ꯑꯦꯜ ꯑꯦꯅꯤ ꯑꯩꯈꯣꯏꯅ ꯇꯨꯄꯤꯁꯤ ꯎꯞꯄꯒꯗꯤ ꯃꯥꯁꯦ ꯌꯥꯝ ꯁꯥꯎꯔꯒ ꯃꯉꯣꯟꯗ ꯃꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯗ ꯍꯥꯏꯕꯅꯤ ꯀꯔꯤ ꯍꯥꯏꯒꯦꯗ ꯋꯥꯀꯠꯁꯦ ꯍꯥꯟꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯗꯨꯒꯤ ꯁꯣꯂꯨꯁꯟ ꯊꯤꯗꯣꯛꯇꯨꯅ ꯐꯖꯅ ꯌꯦꯡꯂꯒ ꯄꯤꯔꯛꯎ ꯆꯦꯗꯨꯅ ꯃꯥ ꯍꯥꯏꯁꯦ ꯃꯥ ꯃꯊꯥ ꯁꯥꯅꯤꯡꯗꯦ ꯁꯤꯅꯤ ꯃꯥꯏ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯗ ꯍꯥꯏꯁꯤꯗꯅ ꯐꯖꯅ ꯃꯤꯅ ꯄꯤꯔꯛꯏꯕ ꯋꯥꯀꯠꯁꯦ ꯃꯌꯥꯝꯗꯣ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯗꯨꯒꯤ ꯁꯣꯂꯨꯁꯟ ꯊꯤꯗꯣꯛꯑꯀꯥꯟꯗ ꯐꯖꯅ ꯌꯦꯡꯉꯒ ꯄꯤꯔꯛꯎ ꯁꯤꯅꯤ ꯃꯉꯣꯟꯗ ꯃꯊꯥ ꯁꯥꯕ ꯇꯜꯂꯤꯁꯤꯅꯤ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯋꯥꯀꯠꯁꯦꯅ ꯁꯥꯎꯔꯒ ꯁꯪꯉꯒ ꯍꯦꯛꯇ ꯉꯥꯡꯉꯤꯕ ꯑꯃꯁꯤꯅ ꯉꯛꯑꯒ ꯌꯦꯡꯉ ꯂꯩꯁꯦ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏ ꯍꯥꯏꯅꯤꯡꯉꯤꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯅꯤꯡꯗꯕꯒꯤ ꯃꯃꯤ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯕ ꯍꯣꯝ ꯏꯂꯦꯛꯇꯦꯠ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯍꯧꯖꯤꯛꯁꯤ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯇꯥꯜꯂꯤꯕ ꯗꯥꯕꯤ ꯋꯥꯐꯝ ꯑꯃ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯉꯁꯤꯒꯤ ꯄꯦꯄꯔꯁꯤꯡꯗ ꯌꯥꯎꯔꯤꯕꯗꯨꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯔꯤꯛꯁ ꯂꯧꯅꯤꯡꯗꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯅꯤꯡꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃꯒ ꯂꯣꯏꯅꯅꯒꯅꯤ ꯌꯥꯝꯅ ꯐꯖꯕ ꯕꯥꯂꯣꯍꯦꯗ ꯊꯝꯕꯩꯁꯤ ꯑꯗꯨꯅ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯏꯁꯨ ꯂꯥꯛꯄ ꯅꯣꯏ ꯁꯣꯜꯕ ꯇꯧꯔꯣ ꯁꯥꯏꯟ ꯇꯧꯗꯨꯅ ꯇꯧꯒꯦ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯐꯒꯗꯒꯦ ꯍꯥꯏꯕ ꯁꯣꯂꯨꯁꯟꯗꯨ ꯄꯨꯊꯣꯛꯑ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯗꯨꯒꯤ ꯑꯗꯨꯀꯥꯟꯗ ꯑꯗꯨꯝ ꯋꯥꯀꯠꯁꯦ ꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯁꯤꯗ ꯔꯣꯜ ꯑꯦꯟड ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯅꯤꯡꯗꯕꯒꯤ ꯃꯃꯤ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯗꯨꯝꯕ ꯋꯥꯍꯪ ꯑꯃ ꯀꯣꯏꯁꯟ ꯃꯥꯔꯛ ꯇꯧꯔꯒꯗ ꯍꯪꯕ ꯑꯗꯨꯝꯕ ꯐꯖꯕ ꯋꯥꯍꯪ ꯑꯃꯒ ꯂꯣꯏꯅꯅ ꯍꯪꯕ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯅꯩꯔꯦ ꯍꯥꯏꯕꯗꯨꯅꯤ ꯅꯩꯔꯦ ꯍꯥꯏꯁꯤꯗ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥꯒ ꯐꯦꯃꯤꯂꯤ ꯏꯃꯨꯡꯅꯤ ꯑꯗ ꯅꯨꯄꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯜꯂꯛꯑꯀꯥꯟꯗ ꯃꯥꯏ ꯅꯨꯄꯥꯁꯤ ꯉꯥꯎꯁꯤꯟꯅꯔꯒ ꯌꯨ ꯊꯛꯄꯅꯤ ꯈꯪꯗꯦ ꯑꯃ ꯇꯧꯔꯒ ꯂꯩꯔꯝꯕꯗꯣ ꯐꯨꯗꯕꯒꯤ ꯋꯥꯔꯤꯅꯤ ꯑꯗꯩꯗ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯦ ꯍꯟꯗꯛ ꯂꯥꯟ ꯈꯔ ꯆꯠꯍꯜꯂꯨꯕꯗꯒꯤ ꯐꯨꯕ ꯆꯩꯕ ꯌꯥꯝꯅ ꯍꯩꯔꯦꯀꯣ ꯃꯗꯨ ꯁꯤꯖꯤꯟꯅꯐꯝꯗꯤ ꯂꯥꯜꯂꯤꯀꯣꯅ ꯑꯗ ꯅꯨꯄꯤꯁꯤꯅ ꯈꯨꯝꯃꯦ ꯃꯤꯅ ꯁꯤꯕ ꯆꯪꯕ ꯈꯪꯗꯕ ꯃꯈꯩ ꯍꯣꯠꯅꯔꯤ ꯅꯈꯣꯏꯅ ꯁꯤꯗ ꯉꯥꯎꯁꯤꯟꯅꯗꯅ ꯀꯝꯗꯧꯏ ꯍꯥꯏꯅ ꯑꯗꯨꯝ ꯈꯔ ꯊꯣꯛꯇꯕ ꯅꯠꯇꯦ ꯑꯗꯨꯝ ꯃꯁꯤ ꯄꯣꯠꯁꯤ ꯃꯌꯥꯝ ꯊꯣꯛꯂꯛꯄꯗꯨꯅꯤ ꯇꯥꯔꯛꯄ ꯃꯃꯤꯗꯨꯅꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥꯖꯤꯅꯦꯁꯟ ꯃꯥꯅ ꯇꯧꯔꯛꯄ ꯅꯠꯇ꯭ꯔꯒ ꯂꯩꯀꯥꯏꯗ ꯀꯔꯤꯗ ꯊꯣꯛꯄ ꯃꯌꯥꯝꯗꯨ ꯎꯔꯛꯑꯀꯥꯟꯗꯅꯤ ꯀꯥꯔꯇꯨꯅꯤꯁꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯊꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯄꯤꯔꯛꯄꯗꯨꯅꯤ ꯑꯗꯣ ꯍꯟꯗꯛꯁꯤ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯁꯤ ꯂꯥꯟ ꯐꯖꯅ ꯁꯣꯛꯑꯦ ꯌꯥꯝ ꯊꯤꯅ ꯁꯣꯛꯄ ꯅꯪꯉꯦ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁ꯭ꯃꯣꯛ ꯕꯣꯝ ꯃꯌꯥꯝꯗ ꯑꯗꯒꯤ ꯍꯧꯖꯤꯛ ꯃꯈꯣꯡ ꯁꯣꯏꯅꯥꯏꯗꯅ ꯂꯩꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯤꯅ ꯃꯥꯡꯖꯤꯜ ꯊꯥꯔꯀꯥꯟꯗꯅꯤ ꯑꯗꯩ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯑꯍꯤꯡ ꯌꯥꯔꯦꯛꯇꯅ ꯃꯤꯡꯁꯦꯜ ꯈꯥꯡꯗꯨꯅ ꯂꯩꯔꯤ ꯃꯌꯥꯝ ꯑꯃ ꯂꯥꯟꯁꯤ ꯍꯣꯏ ꯍꯟꯗꯛ ꯃꯔꯛꯁꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗꯤ ꯈꯔ ꯂꯦꯞꯄꯤ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯔꯛꯀꯗꯕꯅꯣ ꯏꯁꯇ꯭ꯔꯦꯇꯦꯖꯤꯁꯤꯗꯤ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯑꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏ ꯖꯣ ꯌꯨꯅꯥꯏꯇꯦꯠ ꯀꯥꯏꯅ ꯁꯦꯝꯒꯠꯂꯛꯈꯤꯕ ꯄꯥꯎ ꯍꯥꯎꯈꯤꯕꯅ ꯀꯟꯚꯦꯅꯔ ꯑꯣꯏꯔꯒ ꯁꯦꯝꯕꯒꯤ ꯄꯥꯎ ꯉꯁꯤꯒꯤ ꯄꯥꯎ ꯆꯦꯁꯤꯡꯗ ꯌꯥꯎꯔꯤꯕꯗꯨꯅ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯤꯅ ꯅꯨꯄꯤꯁꯤꯡꯁꯤꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕ ꯁꯣꯝ ꯅꯥꯀꯟꯗ ꯅꯨꯄꯥ ꯈꯔꯅꯗꯤ ꯌꯥꯝꯅ ꯏꯟꯖꯣꯏ ꯇꯧꯕ ꯅꯨꯡꯉꯥꯏꯗꯅ ꯕꯜ ꯂꯩꯔꯦ ꯑꯗꯨ ꯊꯣꯛꯈ꯭ꯔꯦ ꯑꯩ ꯅꯨꯄꯤꯁꯤꯡ ꯊꯣꯛꯈ꯭ꯔꯦꯅ ꯌꯨꯝꯗ ꯊꯛꯇꯅ ꯆꯥꯗꯅ ꯂꯩꯕ ꯑꯗꯨ ꯍꯜꯂꯛꯑꯒ ꯐꯨꯗꯕꯒꯤ ꯃꯑꯣꯡꯅꯤ ꯑꯗꯨꯅ ꯁꯨꯝꯕꯁꯤ ꯀꯔꯝꯕ ꯊꯣꯛꯑꯝꯕꯁꯨ ꯌꯥꯏ ꯊꯣꯛꯑꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯃꯥꯒꯤ ꯏꯃꯥꯖꯤꯅꯦꯁꯟꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯖꯒꯥ ꯈꯔꯗ ꯊꯣꯛꯑꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯑꯗꯨꯝꯕ ꯑꯣꯏꯔꯒꯁꯨ ꯌꯥꯝꯅ ꯑꯆꯧꯕ ꯃꯦꯁꯦꯖ ꯑꯃ ꯄꯤꯕ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯅꯍꯥꯔꯣꯟ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣꯗꯨꯅꯤ ꯑꯗꯩꯗ ꯃꯤꯁꯦ ꯁꯣꯛꯑꯒ ꯉꯁꯥꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯟꯇ꯭ꯔꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯣ ꯀꯨꯔꯇꯥ ꯄꯥꯏꯖꯃꯥ ꯇꯨꯄꯤꯁꯨ ꯎꯞꯄꯗꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯅꯠꯇ꯭ꯔꯒ ꯃꯤꯅꯤꯁꯇꯔ ꯑꯣꯏꯌꯦꯅ ꯑꯗꯨꯗ ꯃꯥꯅ ꯍꯥꯏ ꯂꯥꯛꯄꯅꯦ ꯃꯥꯒꯤ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯇꯧꯖ ꯂꯥꯛꯄꯅꯦ ꯑꯗ ꯃꯤꯅꯤꯁꯇꯔꯁꯤꯅ ꯍꯥꯏꯔꯦ ꯌꯨꯝ ꯆꯥꯈ꯭ꯔꯦꯕ ꯄꯥꯔꯂꯥꯃꯦꯟꯇ ꯃꯅꯤꯄꯨꯔꯤ ꯀꯨꯌꯦꯠ ꯎꯞꯄꯅꯤ ꯁꯟꯇ꯭ꯔꯤꯁꯤꯡꯅ ꯋꯥꯔꯨꯔꯅꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯥꯒꯤ ꯌꯨꯝ ꯆꯥꯈ꯭ꯔꯦ ꯃꯥꯁꯦ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭रे ꯍꯥꯏꯗꯅ ꯃꯥꯁꯦ ꯋꯥꯀꯠꯆꯕ ꯂꯥꯛꯄꯅꯦꯕ ꯑꯗꯨꯗ ꯃꯟꯇ꯭ꯔꯤꯗꯨꯅ ꯍꯥꯏꯔꯤꯁꯦ ꯌꯨꯝ ꯆꯥꯈ꯭ꯔꯦꯕ ꯄꯥꯔꯂꯥꯃꯦꯟꯇ ꯃꯅꯤꯄꯨꯔꯤ ꯀꯨꯌꯦꯠ ꯌꯦꯠꯂꯅꯤ ꯎꯞꯂꯅꯤ ꯁꯟꯇ꯭ꯔꯤꯁꯤꯡꯗ ꯋꯥꯔꯨꯔꯅꯨꯅ ꯐꯥꯛ ꯆꯠꯅꯕꯗꯣ ꯑꯃꯁꯤꯅ ꯃꯥꯒꯤ ꯃꯌꯨꯝ ꯃꯩ ꯆꯥꯛꯈꯤꯕ ꯑꯁꯣꯛꯇꯅ ꯕꯦꯟꯗꯦꯖꯒ ꯌꯦꯠꯂꯒ ꯃꯥꯁꯤ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯅ ꯂꯥꯛꯄꯅꯦ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯃꯨꯛ ꯄꯥꯔꯂꯥꯃꯦꯟꯇ ꯃꯅꯤꯄꯨꯔꯒꯤ ꯀꯨꯌꯦꯠ ꯎꯞꯂꯅꯤ ꯁꯟꯇ꯭ꯔꯤꯁꯤꯡꯅ ꯋꯥꯔꯨꯔꯅꯨꯅꯤ ꯌꯥꯝꯅ ꯐꯥꯛ ꯆꯠꯄ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯑꯗꯨꯅ ꯄ꯭ꯔꯖꯥꯒꯤ ꯂꯩꯔꯤꯕ ꯑꯋꯥ ꯑꯅꯥꯗꯣ ꯇꯥꯗ꯭ꯔꯦ ꯁꯣꯝ ꯅꯥꯀꯟꯗ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯦ ꯍꯥꯏꯅ ꯎꯠꯅꯕ ꯍꯣꯠꯅꯕ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯑꯣꯕꯖꯥꯔꯕꯦꯁꯟꯗ ꯊꯝꯖꯒꯦ ꯈꯔ ꯈꯦꯠꯅꯔꯝꯕꯁꯨ ꯌꯥꯏ ꯃꯗꯨꯅꯤ ꯑꯗꯨꯒ ꯌꯥꯝ ꯆꯠꯅꯕꯗꯣ ꯃꯥꯅ ꯂꯥꯛꯏꯕ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯂꯥꯛꯏꯁꯤꯅ ꯑꯃ ꯑꯗꯨꯒ ꯏꯂꯦꯛꯇꯦꯠꯁꯤꯅ ꯐꯣꯡꯗꯣꯛꯏꯕꯁꯤꯅ ꯑꯃ ꯃꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯍꯧꯖꯤꯛ ꯎꯔꯤꯕꯁꯦ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤꯅꯤ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯊꯔꯁꯗꯦ ꯊꯤꯌꯦꯇꯔꯤꯁꯅ ꯁꯤꯗ ꯃꯣꯏꯁꯦ ꯃꯌꯥꯝꯁꯦ ꯋꯥꯔꯤ ꯁꯥꯟꯅꯔꯦ elected mayamni with wise and I say now it is quite ridiculous since we are under public rule akoi si yamna ko hetare nukning bam su yaure kaina kana we are under public rule praja gi makha da ko ji leire na following orders under pressure adi praja singna tauba adu gi pressure du makha da leire na kai gi namuk tam koi
pangal thokna tawba ngamdribana mokoi je pangal thokna tawba ngamdribra habgi wakholo na masu lakpa aduni haji leise aduna now it is quite ridiculous since we are under public rules akoi je praja gi makhada leirabro akoi jam nongni toizane following orders under pressure ei pressure makhada sum leiredro haibadu karigino praja sine pressure tawra inu haidudi asagi elected mayam singsina khangba mothau tai hojik delhi da ngarang khoi gi defense minister raja ka unagre home minister unagre amisha abdugaji peace committee ma to anton ba kangrup singi mihuching yaroga koi peace committee ma semgani haibaje afa khongthang ni aduna kadai fawda kari torake haibagi phum do laktuni aduna 2024 si jo achouba laiba bjp gi laingak si amu halannabugi makujo angam mathakta ningri takatra honari bani aduna kadai fawda kari orakada ga haibasu ni awna jik tha mari henjalaba tha manga fajalaka dore laiba ta ahum si de tha manga pura pha dor bani now jik fawda central government as well as state government na kari tawrige si praja miyam ne khangofam ni ne haidagasu aduni ana ngasi gi di elite tv gi test of cartoon ni mahau patang aso election jage mayam so feedback ang session pibiro mayam gi feedback ang session du koi thabak to onthok na ba hona jage bum thamjaraka ngasi gi di kaine ne basing nijeri pine birisi Adom gari macha darkar oibibra supna gi minute kuntra gi manungda document ichang changdana bespa amadi aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare Akupa marul kidamak contact tobirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangai Pro Kudong Chaba si mangan bigano ngasi mag contact tobirau terms and condition apply